My dear students, welcome to my channel. Angang sa sargi ngarangi class ta tara suba para matau tamgani hariba sairiyang je tak paloikre loina na sairiyang jina koida phongdo liba magi central idea manungi wakhalwan singdo karino haibadaju pigre loina na sairiyang jigi aruba wahigi wahan thoksu piba loikre ngasi sargi channel sigi makha chatharakpa waina ngarang ta khiba para sigi nainaba question number 1 sina khungadaba question number 2 iraga khungadaba loina na lol nainaba hariba jingje ngasi gi channel sigi class waina tawgadaba aduduna angang sa monmona yango loina na monmona taro nainaba question number 1 sina khungadabagi kwokta karigidamak miwoibana kaksiyanggi matau tamgani haribano haiba question jigi pakhum moina miwoibana kaksiyanggi matau tamgani haribagi maramde kaksiyangumna suba nuamba leptrabade nongma natraga nongmade chaukhatpa wata padaba imung samas ama oirakani haibasine amuka haige ko question number 1 sina khungadaba ko pakhum miwoibana kaksiyanggi matau tamgani haribagi maramde kaksiyangumna suba nuamba leptrabadi nongma natraga nongmadi chaukhatpa wata padaba imung samas ama oirakani haibasine. Next question number samda khwai miyambu inghanaba karigi matau tamgadage question number sam pakhum khwai miyambu inghanaba thabalgi matau tamgane amuka hana haige question number sam pakhum khwai miyambu inghanaba thabalgi matau tamgane question number laida pukninggi amamba kokhanaba karigi matau tamgane question number lai pakhum pukninggi amamba kokhanaba thaumaigi matau tamgane amuka haige question number lai pakhum pukninggi amamba kokhanaba thaumaigi matau tamgane next question number mita pamelgi matau tamlaga miwoibana kari ngamgane question number mit pakhum masdaida pamel haije angangja khoigi maliam haigadawni maliam wanthu ko question number mit sidaida da khoina pamel haije maliam oina wanthu ko aduga hairage ko maliam gi matau tamlaga miwoibana kari ngamgani haiba amuka haige question number mit maliam gi matau tamlaga miwoibana kari ngamgane question number mit ke pakhumda maliam gi matau tamlaga miwoibana seba tawba khangba kanba ngamgane amuka haige question number mit pakhum maliam gi matau tamlaga miwoibana seba tawba khangba kanba ngamgane question number pada matam supada nolukpa hainaba karigi matau tamgane question number pakhum matam supada nolupa hainaba upalgi matau tamgane amuka haige ko anja question number pakhum matam supada nolupa hainaba upalgi matau tamgane masiga loina na question number 1 sina khungadabagi question answer nainaba lore matham question number 2 iraga khungadaba question number 2 iraga khungadabagi kwokta miwoibagi punsida aphabagi matau tambana kari kanaba phangadage haiba question number 2 kok pakhum miwoibagi punsida aphabagi matau tambana phangadaba kanaba singdodi aphaba chaukhatpa nunga yaifaba miyamna sakhangbiba sak sonba miwai ama woiba ngamgani yana khungadawba amuka haige question number
2 ꯀꯣꯛ ꯄꯥꯈꯨꯝ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯑꯐꯕꯒꯤ ꯃꯇꯧ ꯇꯝꯕꯅ ꯐꯪꯒꯗꯕ ꯀꯥꯟꯅꯕꯁꯤꯡꯗꯨꯗꯤ ꯑꯐꯕ, ꯆꯥꯎꯈꯠꯄ, ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ, ꯃꯤꯌꯥꯝꯅ ꯁꯛꯈꯪꯕꯤꯕ, ꯁꯛ ꯁꯣꯟꯅꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯈꯨꯝꯒꯗꯕ꯫ ꯃꯁꯤꯒ ꯂꯣꯏꯅ ꯂꯣꯏꯅꯅ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 2ꯒꯤ ꯁꯝ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 2ꯒꯤ ꯁꯝꯗ ꯂꯩꯔꯥꯡꯁꯤꯡꯅ ꯁꯥꯠꯄ ꯎꯔꯒ ꯃꯤꯑꯣꯏꯕꯗ ꯀꯔꯤ ꯐꯥꯎꯕꯒꯦ ꯍꯥꯏꯕ꯫ ꯑꯃꯨꯛꯀ ꯍꯥꯏꯒꯦ, ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 2 ꯁꯝ ꯂꯩꯔꯥꯡꯁꯤꯡꯅ ꯁꯥꯠꯄ ꯎꯔꯒ ꯃꯤꯑꯣꯏꯕꯗ ꯀꯔꯤ ꯐꯥꯎꯕꯒꯦ ꯍꯥꯏꯕ꯫ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 2ꯒꯤ ꯁꯝꯒꯤ ꯄꯥꯎꯈꯨꯝꯗ ꯂꯩꯔꯥꯡꯁꯤꯡꯅ ꯁꯥꯠꯄ ꯎꯔꯒ ꯃꯤꯑꯣꯏꯕꯗ ꯄꯨꯛꯅꯤꯡ ꯍꯔꯥꯎꯕ, ꯅꯨꯡꯉꯥꯏꯕ ꯐꯥꯎꯋꯦ꯫ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 2ꯒꯤ ꯁꯝꯒꯤ ꯄꯥꯎꯈꯨꯝꯗ ꯂꯩꯔꯥꯡꯁꯤꯡꯅ ꯁꯥꯠꯄ ꯎꯔꯒ ꯃꯤꯑꯣꯏꯕꯗ ꯄꯨꯛꯅꯤꯡ ꯍꯔꯥꯎꯕ, ꯅꯨꯡꯉꯥꯏꯕ ꯐꯥꯎꯋꯦ꯫ ꯅꯦꯛꯁ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ ꯂꯥꯏꯗ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗꯤ ꯍꯣꯠꯅꯕ ꯀꯟꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯀꯅꯥꯗꯒꯤ ꯇꯝꯒꯅꯤ? ꯀ꯭ꯋꯦꯁꯟ ꯅꯝꯕꯔ ꯂꯥꯏ ꯄꯥꯈꯨꯝ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗꯤ ꯍꯣꯠꯅꯕ ꯀꯟꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯁꯨꯕ ꯅꯣꯝꯕ ꯂꯦꯞꯇꯕ ꯀꯛꯆꯤꯡꯗꯒꯤ ꯇꯝꯒꯅꯤ꯫ ꯑꯃꯨꯛꯀ ꯍꯥꯏꯒꯦ, ꯀ꯭ꯋꯦꯁꯟ ꯅꯝꯕꯔ ꯂꯥꯏ ꯄꯥꯈꯨꯝꯗ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗꯤ ꯍꯣꯠꯅꯕ ꯀꯟꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯁꯨꯕ ꯅꯣꯝꯕ ꯂꯦꯞꯇꯕ ꯀꯛꯆꯤꯡꯗꯒꯤ ꯇꯝꯒꯅꯤ꯫ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ ꯃꯤꯠꯇ ꯁꯩꯔꯦꯡ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯑꯔꯊ ꯀꯔꯤꯅꯣ ꯏꯌꯨ ꯍꯥꯏꯕ꯫ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ ꯃꯤꯠꯀꯤ ꯄꯥꯎꯈꯨꯝꯗ ꯁꯩꯔꯦꯡ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯑꯔꯊꯗꯤ ꯀꯂꯛ ꯌꯦꯡꯊꯤꯕꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯅꯗꯨꯅ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ, ꯊꯥꯗꯣꯛꯅꯕ ꯌꯥꯗ꯭ꯔꯕ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤꯅ ꯃꯥꯡꯗ ꯊꯝꯂꯒ ꯑꯩꯈꯣꯏ ꯂꯤꯡꯖꯦꯜ ꯃꯥꯟꯅꯅ ꯊꯕꯛ ꯁꯨꯁꯤ, ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯆꯥꯎꯈꯠꯄꯒꯤ ꯂꯝꯕꯤꯗ ꯃꯥꯡꯖꯤꯜ ꯊꯥꯕ ꯉꯝꯒꯅꯤ ꯑꯃꯗꯤ ꯃꯌꯥꯝꯒꯤ ꯊꯃꯣꯏꯕꯨꯁꯨ ꯖꯣꯏ ꯇꯧꯗꯨꯅ ꯐꯤꯗꯝꯅꯐꯝ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯨ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯃꯨꯛꯀ ꯍꯥꯏꯒꯦ, ꯀ꯭ꯋꯦꯁꯟ ꯅꯝꯕꯔ ꯃꯤꯠ ꯄꯥꯈꯨꯝ ꯁꯩꯔꯦꯡ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯑꯔꯊꯗꯤ ꯀꯂꯛ ꯌꯦꯡꯊꯤꯕꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯅꯗꯨꯅ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ, ꯊꯥꯗꯣꯛꯅꯕ ꯌꯥꯗ꯭ꯔꯕ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤꯅ ꯃꯥꯡꯗ ꯊꯝꯂꯒ ꯑꯩꯈꯣই ꯂꯤꯡꯖꯦꯜ ꯃꯥꯟꯅꯅ ꯊꯕꯛ ꯁꯨꯁꯤ, ꯃꯇꯝꯁꯤꯗ ꯑꯩꯈꯣই ꯆꯥꯎꯈꯠꯄꯒꯤ ꯂꯝꯕꯤꯗ ꯃꯥꯡꯖꯤꯜ ꯊꯥꯕ ꯉꯝꯒꯅꯤ ꯑꯃꯗꯤ ꯃꯌꯥꯝꯒꯤ ꯊꯃꯣꯏꯕꯨꯁꯨ ꯖꯣꯏ ꯇꯧꯗꯨꯅ ꯐꯤꯗꯝꯅꯐꯝ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯨ ꯐꯣꯡꯗꯣꯛꯂꯤ ꯍꯥꯏꯅ ꯈꯨꯝꯒꯗꯕ꯫ ꯂꯣꯏꯅ ꯂꯣꯏꯅꯅ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 2 ꯏꯔꯒ ꯈꯨꯝꯒꯗꯕꯒꯤ ꯑꯔꯣꯏꯕ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ ꯄꯥ ꯃꯇꯧ ꯇꯝꯒꯅꯤ ꯁꯩꯔꯦꯡ ꯑꯁꯤ ꯄꯥꯔꯒ ꯅꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯗ ꯀꯔꯤ ꯐꯥꯎꯕꯒꯦ ꯍꯥꯏꯕꯗꯨ ꯏꯌꯣ꯫ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 2 ꯂꯥꯁ ꯀ꯭ꯋꯦꯁꯟ ꯄꯥ ꯃꯇꯧ ꯇꯝꯒꯅꯤ ꯁꯩꯔꯦꯡ ꯑꯁꯤ ꯄꯥꯔꯒ ꯑꯩꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯕꯁꯤꯡ ꯑꯗꯨꯗꯤ ꯀꯛꯆꯤꯡꯒꯤ ꯃꯇꯧ ꯇꯝꯗꯨꯅ ꯂꯦꯞꯇꯅ ꯊꯕꯛ ꯁꯨ ꯅꯣꯝꯅꯤꯡꯉꯤ, ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯅꯁꯨ ꯃꯌꯥꯝꯗ ꯀꯥꯟꯅꯕ ꯄꯤꯗꯨꯅ ꯊꯕꯛ ꯑꯁꯤ ꯊꯣꯏꯅ ꯍꯦꯟꯅ ꯃꯥꯡꯂꯣꯝꯗ ꯃꯇꯝ ꯆꯨꯞꯄꯗ ꯆꯪꯁꯤꯟꯕ ꯄꯥꯝꯃꯦ꯫ ꯑꯃꯨꯛꯀ ꯍꯥꯏꯒꯦ, ꯂꯥꯁ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ ꯄꯥꯒꯤ ꯄꯥꯎꯈꯨꯝꯗ ꯃꯇꯧ ꯇꯝꯒꯅꯤ ꯁꯩꯔꯦꯡ ꯑꯁꯤ ꯄꯥꯔꯒ ꯑꯩꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯕꯁꯤꯡ ꯑꯗꯨꯗꯤ ꯀꯛꯆꯤꯡꯒꯤ ꯃꯇꯧ ꯇꯝꯗꯨꯅ ꯂꯦꯞꯇꯅ ꯊꯕꯛ ꯁꯨ ꯅꯣꯝꯅꯤꯡꯉꯤ, ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯅꯁꯨ ꯃꯌꯥꯝꯗ ꯀꯥꯟꯅꯕ ꯄꯤꯗꯨꯅ ꯊꯕꯛ ꯑꯁꯤ ꯊꯣꯏꯅ ꯍꯦꯟꯅ ꯃꯥꯡꯂꯣꯝꯗ ꯃꯇꯝ ꯆꯨꯞꯄꯗ ꯆꯪꯁꯤꯟꯕ ꯄꯥꯝꯃꯤ ꯍꯥꯏꯅ ꯈꯨꯝꯒꯗꯕ꯫ ꯃꯁꯤꯒ ꯂꯣꯏꯅ ꯂꯣꯏꯅꯅ 10ꯁꯨꯕ ꯄꯥꯔꯥ ꯃꯇꯧ ꯇꯝꯒꯅꯤ ꯍꯥꯏꯔꯤꯕ ꯁꯩꯔꯦꯡꯁꯤꯒꯤ ꯅꯩꯅꯕ ꯆꯤꯟꯅ ꯈꯨꯝꯒꯗꯕ ꯑꯃꯗꯤ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 2 ꯏꯔꯒ ꯈꯨꯝꯒꯗꯕ ꯂꯣꯏꯔꯦꯀꯣ ꯑꯉꯥꯡꯖꯥ꯫ ꯑꯗꯨꯅ ꯃꯊꯪꯗ ꯂꯥꯛꯀꯗꯧꯔꯤꯕꯁꯤꯅ ꯂꯣꯜ ꯅꯩꯅꯕ ꯄꯦꯖ ꯅꯝꯕꯔ 57 ꯂꯣꯜ ꯅꯩꯅꯕꯁꯤꯗꯩꯗ ꯉꯁꯤꯒꯤ ꯇꯣꯄꯤꯛ ꯑꯣꯏꯅ ꯇꯝꯒꯗꯧꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯇꯣꯟꯒꯤ ꯃꯇꯥꯡꯗꯅꯤꯀꯣ ꯑꯉꯥꯡꯖꯥ, ꯇꯣꯟ꯫ ꯑꯗꯨꯅ ꯇꯣꯟ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯉꯁꯤ꯫ ꯍꯥꯟꯅ ꯈꯪꯉꯝꯕ ꯀꯥꯡꯕꯨꯁꯨ ꯑꯗꯨꯝ ꯔꯤꯚꯤꯖꯟ ꯑꯣꯏꯅ ꯃꯨꯟꯅ ꯇꯥꯔꯣ, ꯑꯗꯨꯒ ꯈꯪꯗꯕ ꯀꯥꯡꯕꯨꯅ ꯃꯨꯟꯅ ꯇꯥꯍꯧꯔꯒ ꯑꯗꯨꯝ ꯈꯪꯍꯧꯔꯣꯀꯣ ꯑꯉꯥꯡꯖꯥ꯫
ꯈꯣꯟꯊꯣꯛꯇ ꯑꯅꯤꯌꯝ ꯑꯋꯥꯡ ꯈꯦꯅꯍꯟꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯍꯩꯒꯤ ꯑꯥꯔꯊ ꯆꯦꯜꯍꯟꯕ ꯉꯝꯕ ꯂꯣꯟꯕꯨ ꯇꯣꯟ ꯂꯩꯕ ꯂꯣꯟ ꯍꯥꯏꯅ ꯀꯧꯏ ꯍꯥꯏꯅ ꯂꯥꯏꯔꯤꯛꯇ ꯄꯤꯔꯦꯀꯣ ꯑꯉꯥꯡꯖꯥ ꯑꯃꯨꯛꯀ ꯄꯥꯔꯛꯀꯦ ꯈꯣꯟꯊꯣꯛꯇ ꯑꯅꯤꯌꯝ ꯑꯋꯥꯡ ꯈꯦꯅꯍꯟꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯍꯩꯒꯤ ꯑꯥꯔꯊ ꯆꯦꯜꯍꯟꯕ ꯉꯝꯕ ꯂꯣꯟꯕꯨ ꯇꯣꯟ ꯂꯩꯕ ꯂꯣꯟ ꯍꯥꯏꯅ ꯀꯧꯏ ꯍꯥꯏꯅ ꯄꯤꯔꯦ ꯍꯌꯦꯡ ꯄꯔꯤꯈ꯭ꯌꯥꯗ ꯇꯣꯟ ꯀꯗꯥꯏꯕꯨ ꯀꯧꯕꯒꯦꯅ ꯍꯥꯏꯅ ꯍꯪꯉꯛꯑꯒꯗꯤ ꯁꯤ ꯈꯨꯝꯃꯒꯁꯨ ꯌꯥꯔꯦ ꯅꯠꯇ꯭ꯔꯒꯅ ꯏꯁꯝ ꯁꯝꯕꯗ ꯋꯥꯍꯩꯒꯤ ꯑꯔꯨꯝ ꯑꯌꯥꯡꯕꯨ ꯅꯠꯇ꯭ꯔꯒꯅ ꯋꯥꯍꯩꯒꯤ ꯑꯅꯤꯌꯝ ꯑꯋꯥꯡꯕꯨ ꯇꯣꯟ ꯀꯧꯏꯅ ꯍꯥꯏꯔꯒ ꯏꯁꯝ ꯁꯝꯅ ꯈꯨꯝꯃꯒꯁꯨ ꯌꯥꯏꯀꯣ ꯑꯉꯥꯡꯖꯥ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯒꯦ ꯂꯥꯏꯔꯤꯛꯁꯤꯗꯩꯗ ꯄꯤꯔꯤꯕ ꯄꯥꯎꯈꯨꯝꯁꯦ ꯑꯗꯨꯝ ꯄꯤꯔꯒꯁꯨ ꯌꯥꯔꯦ ꯅꯠꯇ꯭ꯔꯒꯅ ꯏꯁꯝ ꯁꯝꯕꯤꯗ ꯋꯥꯍꯩꯒꯤ ꯑꯔꯨꯝ ꯑꯌꯥꯡ ꯅꯠꯇ꯭ꯔꯒꯅ ꯋꯥꯍꯩꯒꯤ ꯑꯅꯤꯌꯝ ꯑꯋꯥꯡꯕꯨ ꯇꯣꯟ ꯀꯧꯏ ꯍꯥꯏꯅ ꯈꯨꯝꯃꯒꯁꯨ ꯌꯥꯔꯦꯀꯣ ꯑꯉꯥꯡꯖꯥ 이닝바 아마 쿠모 아둠 sap마나는 좀 막방가니 거둠 아시군바 아니암 아왕기 마삭 아시 와하이두기 보엘 하이바디 쇼르기 빠링다 아팅바 라이타바 콘트록다 라이야바 겐타이코 아두나 아무까 빠르게 아시군바 아니암 아왕기 마삭 하이바디 뚜원 아시 와하이두기 보엘 하이바디 쇼르기 빠링다 아팅바 라이타바 콘트록다 라이야바 겐타레코 ꯇꯣꯟꯁꯦ ꯀꯔꯝꯕ ꯋꯥꯍꯩꯗ ꯀꯔꯝꯕ ꯈꯣꯟꯊꯣꯛꯇ ꯂꯩꯒꯦꯅ ꯍꯪꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯕꯣꯌꯦꯜꯒꯤ ꯋꯥꯍꯩꯁꯤꯡꯁꯦ ꯃꯁꯤꯗꯩꯗ ꯂꯩꯒꯅꯦꯕ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯁꯨꯕ ꯃꯇꯧ ꯍꯧꯕ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯈꯣꯟꯊꯣꯛꯀꯤ ꯃꯁꯛꯇ ꯑꯅꯤꯌꯝ ꯑꯋꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯥꯔꯊ ꯈꯦꯅꯍꯟꯕ ꯌꯥꯏꯑꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯃꯀꯣꯛꯇ ꯍꯥꯏꯈ꯭ꯔꯦ ꯋꯥꯍꯩꯒꯤ ꯑꯅꯤꯌꯝ ꯑꯋꯥꯡ ꯅꯠꯇ꯭ꯔꯒꯅ ꯑꯔꯨꯝ ꯑꯌꯥꯡꯕꯨ ꯑꯩꯈꯣꯏꯅ ꯇꯣꯟ ꯀꯧꯏ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯅ ꯇꯣꯟ ꯂꯩꯕ ꯋꯥꯍꯩ ꯍꯥꯏꯕꯗꯤ ꯑꯅꯤꯌꯝꯕ ꯈꯣꯟꯊꯣꯛ ꯑꯃꯗꯤ ꯑꯋꯥꯡꯕ ꯑꯅꯤꯌꯝꯕ ꯑꯃꯗꯤ ꯑꯋꯥꯡꯕ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯑꯔꯨꯝꯕ ꯑꯃꯗꯤ ꯑꯌꯥꯡꯕ ꯇꯣꯟ ꯂꯩꯕ ꯋꯥꯍꯩꯁꯤꯡꯅꯤꯀꯣ ꯃꯁꯤꯗꯩꯗ ꯍꯥꯏꯔꯤꯁꯤꯡꯁꯦ ꯁꯨꯕ ꯃꯇꯧ ꯍꯧꯕ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯍꯥꯏꯕꯗꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤꯒꯤ ꯈꯣꯟꯊꯣꯛꯀꯤ ꯃꯁꯛꯇ ꯑꯅꯤꯌꯝ ꯑꯋꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯥꯔꯊ ꯈꯦꯅꯍꯟꯕ ꯌꯥꯏꯑꯕ ꯍꯥꯏꯕꯗꯤ ꯃꯈꯣꯏꯁꯦ ꯑꯅꯤꯌꯝꯕ ꯑꯃꯗꯤ ꯑꯋꯥꯡꯕ ꯈꯣꯟꯊꯣꯛꯇ ꯂꯣꯏꯅꯃꯛ ꯍꯥꯏꯕ ꯌꯥꯏꯑꯕ ꯑꯗꯨꯕꯨ ꯃꯁꯤꯗꯩꯗ ꯃꯊꯛꯇ ꯕꯣꯌꯦꯜ ꯍꯥꯏꯕ ꯋꯥꯍꯩ ꯑꯃ ꯌꯥꯎꯈ꯭ꯔꯦꯀꯣ ꯕꯣꯌꯦꯜꯁꯦ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯕꯣꯌꯦꯜꯁꯦ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯏꯪꯂꯤꯁꯇ ꯇꯝꯕ ꯃꯇꯝꯗꯗꯤ ꯕꯣꯌꯦꯜ ꯃꯌꯦꯛꯁꯦ 5 ꯂꯩꯌꯦꯅ ꯇꯝꯃꯤ A E I O U ꯍꯥꯏꯔꯤꯕ ꯃꯌꯦꯛꯁꯤꯕꯨ ꯑꯩꯈꯣꯏꯅ ꯕꯣꯌꯦꯜ ꯍꯥꯏꯅ ꯈꯪꯅꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯤ ꯂꯣꯟꯗꯗꯤ ꯕꯣꯌꯦꯜ ꯃꯌꯦꯛꯁꯦ ꯃꯌꯦꯛ 6 ꯂꯥꯛꯀꯅꯤꯀꯣ ꯑꯉꯥꯡꯖꯥ ꯑꯇꯤꯌꯥ ꯍꯥꯏꯔꯤꯕ ꯈꯣꯟꯊꯣꯛꯁꯤꯃꯅꯦ ꯑꯇꯤꯌꯥ ꯍꯥꯏꯔꯤꯕ ꯈꯣꯟꯊꯣꯛꯁꯦ ꯑꯗꯨꯝ ꯑꯇꯤꯌꯥ ꯀꯣ ꯂꯩꯔꯦ ꯑꯗꯨꯒ ꯑꯇꯤꯌꯥꯁꯤꯗ ꯇꯕ ꯍꯥꯞꯆꯤꯜꯂꯒ ꯅ ꯃꯌꯦꯛꯁꯦ ꯂꯨꯝꯖꯟꯅ ꯄꯥꯔꯛꯀꯗꯣꯏꯕ ꯑꯗꯒꯤ ꯏ ꯍꯥꯏꯕ ꯑꯃꯅꯦ ꯎꯟ ꯍꯥꯏꯕ ꯑꯃꯅꯦ ꯑꯇꯤꯌꯥ ꯌꯦꯅꯞ ꯌꯦ ꯍꯥꯏꯕ ꯑꯃꯅꯦ ꯑꯇꯤꯌꯥ ꯋꯅꯞ ꯋꯣ ꯍꯥꯏꯕ ꯑꯃꯅꯦ ꯍꯥꯏꯔꯤꯕ ꯃꯌꯦꯛ 6ꯁꯦ ꯂꯥꯛꯀꯅꯦꯕ ꯃꯅꯤꯄꯨꯔꯤꯗꯗꯤ ꯏꯪꯂꯤꯁꯇꯅ ꯕꯣꯌꯦꯜ ꯃꯌꯦꯛ 5 ꯂꯩꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔꯤꯗꯅ ꯕꯣꯌꯦꯜ ꯃꯌꯦꯛ 6 ꯂꯩꯒꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯊꯛꯇ ꯄꯤꯔꯤꯕ ꯋꯥꯍꯩꯁꯤꯡ ꯍꯥꯏꯕꯗꯤ ꯁꯨꯕ ꯃꯇꯧ ꯍꯧꯕ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡꯁꯦ ꯍꯥꯞꯄꯒ ꯑꯅꯤꯌꯝꯕ ꯈꯣꯟꯊꯣꯛꯇꯅ ꯀꯔꯝꯍꯥꯏꯅ ꯍꯥꯏꯕ ꯑꯗꯨꯒ ꯑꯋꯥꯡꯕꯗꯅ ꯀꯔꯝꯍꯥꯏꯅ ꯍꯥꯏꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯁꯤꯀꯣ ꯁꯨꯕ ꯀꯛꯆꯦꯡ ꯁꯨꯕ ꯅꯣꯝꯕ ꯀꯟꯕ ꯖꯤꯕꯅꯤ ꯁꯤꯅ ꯑꯌꯥꯡꯕ ꯇꯣꯟꯅꯤ ꯀꯣ ꯑꯗꯨꯒ ꯁꯤꯇꯥ ꯐꯧ ꯁꯨꯕ ꯌꯥꯝꯅ ꯍꯩ ꯅꯠꯇ꯭ꯔꯥ ꯈꯣꯟꯊꯣꯛꯁꯦ ꯃꯥꯅ ꯁꯨꯔꯁꯦ ꯆꯤꯡꯉꯒ ꯌꯥꯝ ꯂꯨꯝꯅ ꯍꯥꯏꯔꯛꯑꯦꯕꯀꯣ ꯁꯤꯇꯥ ꯐꯧ ꯁꯨꯕ ꯌꯥꯝꯅ ꯍꯩ ꯑꯗꯨꯗꯨꯅ ꯃꯁꯤꯁꯤꯅ ꯑꯔꯨꯝꯕ ꯇꯣꯜꯅꯤꯀꯣ ꯑꯉꯥꯡꯖꯥ ꯃꯊꯪꯗ ꯃꯇꯧ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯦ ꯑꯃꯨꯛ ꯍꯥꯞꯄꯀꯥꯟꯗ ꯊꯕꯛ ꯇꯧꯕꯗ ꯀꯛꯆꯦꯡꯒꯤ ꯃꯇꯧ ꯇꯝꯃꯨ ꯁꯤꯅ ꯑꯌꯥꯡꯕꯅꯤ ꯔꯥꯝꯒꯤ ꯊꯕꯛ ꯃꯇꯧꯗꯨ ꯑꯩꯗꯤ ꯄꯥꯝꯖꯗꯦ ꯃꯥꯅ ꯁꯨꯔꯁꯦ ꯈꯣꯟꯊꯣꯛꯁꯦ ꯆꯤꯡꯉꯒ ꯂꯨꯝꯅ ꯍꯥꯏꯔꯛꯏꯀꯣ ꯃꯁꯤꯅ ꯑꯗꯨꯅ ꯑꯗꯨꯝ ꯈꯦꯠꯅꯕꯁꯤ ꯑꯗꯨꯝ ꯃꯨꯟꯅ ꯇꯥꯎꯀꯣ ꯑꯉꯥꯡꯖꯥ ꯑꯗꯒꯤ ꯃꯊꯪꯗ ꯍꯧꯕ ꯌꯥꯍꯧ ꯉꯟꯅ ꯍꯧꯕ ꯍꯛꯆꯥꯡ ꯐꯩ ꯃꯊꯪꯗ ꯑꯩꯗꯤ ꯇꯟ ꯍꯧꯕ ꯍꯩꯇꯦ ꯀꯣ ꯑꯍꯥꯟꯕꯒꯤꯁꯤꯅ ꯑꯌꯥꯡꯕꯅꯤ ꯑꯀꯣꯟꯕꯒꯤꯁꯤꯅ ꯑꯔꯨꯝꯕꯅꯤ
ꯈꯪꯖꯤꯟꯒꯗꯕ ꯁꯨꯕ ꯍꯥꯏꯕ ꯋꯥꯍꯩꯗ ꯑꯅꯦꯝ ꯑꯋꯥꯡ ꯈꯦꯅꯍꯟꯗꯨꯅ ꯑꯥꯔꯊ ꯈꯦꯅꯔꯤꯕꯁꯤ ꯕꯣꯌꯦꯜꯒꯤ ꯃꯁꯛꯇ ꯂꯩꯕ ꯇꯣꯟꯒꯤ ꯃꯁꯛꯅꯅꯤ꯫ ꯃꯇꯧ ꯑꯁꯤꯒꯨꯝꯅ ꯃꯇꯧ ꯑꯃꯁꯨꯡ ꯍꯧꯕ ꯍꯥꯏꯕ ꯋꯥꯍꯩꯗꯁꯨ ꯕꯣꯌꯦꯜꯒꯤ ꯈꯣꯟꯊꯣꯛꯇ ꯑꯅꯦꯝ ꯑꯋꯥꯡ ꯈꯦꯅꯍꯟꯗꯨꯅ ꯑꯥꯔꯊ ꯈꯦꯅꯍꯜꯂꯤ꯫ ꯃꯈꯥꯒꯤ ꯈꯨꯗꯝ ꯑꯁꯤ ꯌꯦꯡꯁꯤꯜꯂꯨꯀꯣ, ꯑꯃꯨꯛꯁꯨ ꯈꯦꯅꯕ ꯑꯃꯨꯛ ꯂꯥꯛꯑꯦꯀꯣ꯫ ꯏꯁꯦ ꯌꯦꯡꯉꯁꯤ꯫ ꯌꯨꯝ ꯀꯨꯞꯅꯕ ꯅꯥꯄꯤ ꯃꯈꯜ ꯑꯃ, ꯑꯌꯥꯡꯕꯅꯤꯀꯣ, ꯌꯨꯝ ꯀꯨꯞꯅꯕ ꯅꯥꯄꯤ ꯃꯈꯜ ꯑꯃ, ꯁꯤꯗꯩꯗꯅ ꯑꯌꯥꯡꯕꯗ ꯁꯤꯖꯤꯟꯅꯔꯛꯏꯕ, ꯑꯗꯨꯒ ꯃꯊꯪꯗꯅ ꯑꯃꯨꯛ ꯍꯛꯆꯥꯡꯗꯒꯤ ꯊꯣꯛꯄ ꯃꯍꯤ ꯑꯉꯥꯡꯕ ꯃꯆꯨ,ꯁꯤꯅ ꯑꯔꯨꯝꯕꯗ ꯑꯃꯨꯛ ꯂꯥꯛꯀꯗꯣꯏꯕ꯫ ꯃꯊꯪꯗ ꯆꯥ ꯊꯛꯅꯕ ꯃꯍꯤ ꯃꯈꯜ ꯑꯃ, ꯁꯤꯅ ꯑꯌꯥꯡꯕꯗ ꯁꯤꯖꯤꯟꯅꯕ ꯆꯥ ꯊꯛꯄꯒꯤꯁꯤꯅ, ꯑꯗꯨꯒ ꯆꯥꯁꯤꯅ ꯍꯛꯆꯥꯡꯗ ꯄꯣꯛꯄꯗ ꯌꯥꯎꯔꯛꯄ ꯑꯃꯨꯕ ꯃꯆꯨꯒꯤ ꯎꯟꯁꯥꯗ ꯄꯛꯄ ꯃꯆꯨ,ꯁꯤꯅ ꯑꯔꯨꯝꯕꯗꯅꯤꯀꯣ, ꯁꯤꯅ ꯆꯥꯅ ꯄꯥꯗꯣꯏꯕ, ꯁꯤꯅ ꯆꯥꯅ ꯂꯥꯛꯀꯗꯣꯏꯕ꯫ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ? ꯑꯗꯨꯅ ꯃꯊꯪ ꯏꯔꯒ ꯈꯨꯝꯒꯗꯕꯗ ꯌꯦꯡꯉꯁꯤ, ꯁꯤ ꯍꯩꯔꯛꯑꯀꯥꯟꯗ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯔꯅꯤ ꯀꯣ ꯑꯉꯥꯡꯖꯥ꯫ ꯀꯣꯏꯁꯟ ꯅꯝꯕꯔ 1ꯗ ꯇꯣꯟ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯀꯣꯏꯁꯟ ꯂꯥꯛꯑꯦ꯫ ꯁꯥꯔꯅ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯦ, ꯂꯥꯏꯔꯤꯛꯁꯤꯗꯩꯗ ꯌꯥꯎꯔꯤꯕ ꯑꯁꯥꯡꯕ ꯄꯥꯎꯈꯨꯝꯁꯦ ꯑꯗꯨꯃꯛ ꯄꯤꯒꯦ ꯍꯥꯏꯔꯒꯁꯨ ꯌꯥꯔꯦ, ꯅꯠꯇ꯭ꯔꯒꯅ ꯋꯥꯍꯩꯒꯤ ꯑꯅꯦꯝ ꯑꯋꯥꯡ ꯅꯠꯇ꯭ꯔꯒꯅ ꯋꯥꯍꯩꯒꯤ ꯑꯔꯨꯝ ꯑꯌꯥꯡꯕꯨ ꯇꯣꯟ ꯀꯧꯏ ꯍꯥꯏꯅ ꯍꯥꯏꯔꯒꯁꯨ ꯌꯥꯔꯦꯀꯣ ꯑꯉꯥꯡꯖꯥ꯫ ꯃꯀꯣꯛꯇ ꯌꯥꯎꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯀꯔꯝꯕ ꯈꯣꯟꯊꯣꯛꯇ ꯇꯣꯟꯒꯤ ꯃꯁꯛ ꯌꯥꯎꯗꯨꯅ ꯂꯩꯕꯒꯦ ꯍꯥꯏꯔꯒꯗꯤ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯚꯣꯋꯦꯜꯒꯤ ꯈꯣꯟꯊꯣꯛꯇ ꯇꯣꯟꯒꯤ ꯃꯁꯛ ꯌꯥꯎꯗꯨꯅ ꯂꯩꯌꯦꯅ ꯈꯨꯝꯒꯗꯣꯏꯕ꯫ ꯑꯃꯨꯛꯀ ꯍꯥꯏꯒꯦꯀꯣ, ꯚꯥꯋꯦꯜꯒꯤ ꯈꯣꯟꯊꯣꯛꯇ ꯇꯣꯟꯒꯤ ꯃꯁꯛ ꯌꯥꯎꯗꯨꯅ ꯂꯩ ꯍꯥꯏꯅ ꯈꯨꯝꯒꯗꯣꯏꯕ꯫ ꯅꯦꯛꯁ ꯀꯣꯏꯁꯟ ꯅꯝꯕꯔ 2ꯗ ꯇꯣꯟ ꯈꯦꯅꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯥꯔꯊ ꯈꯦꯅꯕ ꯋꯥꯍꯩ 5 ꯄꯤꯗꯨꯅ ꯋꯥꯍꯩ ꯄꯔꯦꯡ ꯁꯦꯝꯃꯨ꯫ ꯈꯨꯗꯝ: ꯆꯥꯕ ꯀꯣ, ꯑꯉꯥꯡꯗꯨ ꯆꯥꯛ ꯆꯥꯕ ꯍꯩꯔꯦ, ꯁꯤꯅ ꯑꯔꯨꯝꯕꯅꯤ, ꯑꯗꯨꯒ ꯏꯁꯤꯡꯗ ꯉꯥ ꯆꯥꯕ ꯌꯦꯡꯉꯨ, ꯁꯤꯅ ꯑꯌꯥꯡꯕꯅꯤ꯫ ꯁꯤꯗꯩꯗꯀꯣ, ꯑꯗꯨꯅ ꯇꯣꯟ ꯈꯦꯅꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯥꯔꯊ ꯈꯦꯅꯕ ꯋꯥꯍꯩ 5 ꯄꯤꯌꯨ ꯍꯥꯏꯕꯅꯤꯀꯣ꯫ ꯁꯤꯗꯩꯗ ꯂꯥꯏꯔꯤꯛꯇ ꯑꯃ ꯄꯤꯖꯔꯦ, ꯑꯇꯣꯞꯄ ꯃꯔꯤꯗꯨꯃꯗꯤ ꯑꯗꯨꯝ ꯅꯣꯏꯅ ꯁꯥꯅ ꯁꯦꯝꯖꯒꯦ ꯍꯥꯏꯔꯒꯁꯨ ꯌꯥꯔꯦ, ꯅꯠꯇ꯭ꯔꯒꯅ ꯃꯈꯥꯒꯤ ꯀꯣꯏꯁꯟ ꯅꯝꯕꯔ 3ꯒꯤ ꯀꯣꯏꯁꯟꯁꯤꯡꯁꯤꯒꯤ ꯄꯥꯎꯈꯨꯝ ꯁꯥꯔꯅ ꯍꯥꯏꯔꯛꯄꯁꯦ ꯃꯁꯤꯗꯩꯁꯤꯗꯩꯗ ꯃꯨꯟꯅ ꯇꯥꯔꯒ ꯃꯁꯤꯗꯒꯤ ꯋꯥꯠꯍꯧꯔꯤꯕ ꯃꯔꯤꯗꯣ ꯑꯗꯨꯅ ꯑꯗꯨꯝ ꯁꯤꯗꯒꯤ ꯈꯨꯝꯃꯛꯑꯒꯁꯨ ꯌꯥꯔꯦꯀꯣ꯫ ꯑꯗꯨꯅ ꯌꯦꯡꯉꯁꯤ ꯀꯣꯏꯁꯟ ꯅꯝꯕꯔ 3ꯗ ꯃꯈꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤꯒꯤ ꯈꯦꯅꯕ ꯋꯥꯍꯟꯊꯣꯛ ꯇꯣꯟꯅ ꯑꯥꯔꯊ ꯃꯥꯟꯅꯗꯕ ꯄꯤꯕ ꯋꯥꯍꯩ ꯄꯔꯦꯡ ꯁꯦꯝꯃꯨ ꯍꯥꯏꯕꯀꯣ꯫ ꯑꯗꯨꯅ ꯁꯤꯗꯩꯗ ꯑꯗꯨꯝ ꯍꯥꯏꯔꯛꯑꯒꯦ, ꯃꯊꯛꯀꯤ ꯀꯣꯏꯁꯟ ꯅꯝꯕꯔ 2ꯁꯤꯒꯤꯁꯨ ꯄꯥꯎꯈꯨꯝ ꯑꯣꯏꯔꯒ ꯑꯅꯤꯃꯛꯁꯤꯒꯤ ꯑꯣꯏꯅ ꯀꯣꯟꯕ ꯍꯥꯏꯕ ꯋꯥꯍꯩ ꯑꯃ ꯂꯩꯔꯦ꯫ ꯍꯥꯏꯔꯤꯕ ꯀꯣꯟꯕ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯦ ꯑꯌꯥꯡꯕꯗꯅ ꯐꯤ ꯑꯁꯤ ꯀꯣꯟꯕ ꯊꯨꯡꯗꯦꯅ ꯍꯥꯏꯕ ꯌꯥꯔꯦꯀꯣ, ꯑꯔꯨꯝꯕꯗꯅ ꯎ ꯑꯁꯤ ꯀꯣꯟꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯤꯖꯤꯟꯅꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯅ ꯈꯨꯝꯕ ꯌꯥꯔꯦꯀꯣ꯫ ꯃꯊꯪꯗ ꯂꯧꯕ ꯀꯣ, ꯑꯌꯥꯡꯕꯗ ꯈꯨꯅꯨ ꯃꯈꯣꯡꯗ ꯁꯝ ꯂꯧꯕ ꯊꯣꯛꯂꯦ ꯍꯥꯏꯅ ꯈꯨꯝꯕ ꯌꯥꯔꯦ, ꯑꯔꯨꯝꯕꯗꯅ ꯃꯤꯒꯤ ꯄꯣꯠ ꯆꯩ ꯂꯧꯕ ꯐꯠꯇꯦ ꯍꯥꯏꯅ ꯈꯨꯝꯒꯗꯕ꯫ ꯃꯊꯪꯗ ꯇꯥꯕꯗ ꯑꯃꯣꯠꯄ ꯑꯃ ꯏꯁꯤꯡꯗ ꯇꯥꯕ ꯎꯏ, ꯑꯌꯥꯡꯕꯗ ꯔꯦꯗꯤꯑꯣ ꯍꯧꯅ ꯇꯥꯕ ꯐꯠꯇꯦ꯫ ꯃꯊꯪꯗ ꯊꯧꯕꯗ ꯑꯍꯜ ꯑꯁꯤ ꯃꯃꯤꯠ ꯌꯥꯝꯅ ꯊꯧꯕ ꯃꯥꯜꯂꯤ, ꯑꯔꯨꯝꯕꯗ ꯒꯥꯔꯤ ꯊꯧꯕ ꯍꯩꯕ ꯌꯥꯝꯅ ꯐꯩ꯫ ꯃꯊꯪꯗ ꯆꯦꯟꯕ ꯍꯧꯗꯣꯡꯅ ꯉꯥ ꯆꯦꯟꯕ ꯎꯏ, ꯑꯔꯨꯝꯕꯗ ꯄꯣꯠꯂꯨꯝ ꯄꯨꯔꯒ ꯆꯦꯟꯕ ꯐꯠꯇꯦ ꯇꯨꯒꯅꯤ꯫ ꯃꯊꯪꯗ ꯁꯣꯟꯕ ꯅꯨꯄꯤ ꯑꯗꯨ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯟꯕ ꯇꯥꯏ, ꯑꯔꯨꯝꯕꯗꯅ ꯑꯉꯥꯡ ꯑꯁꯤ ꯁꯣꯟꯕꯅ ꯅꯤꯡꯊꯤꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯑꯅꯀꯣ ꯁꯥꯔꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯃꯁꯤꯗꯩꯗ ꯑꯗꯨꯝ ꯃꯨꯟꯅ ꯇꯥꯔꯒ ꯃꯃꯥꯡꯒꯤ ꯀꯣꯏꯁꯟ ꯅꯝꯕꯔ 2ꯁꯤꯒꯤꯁꯨ 3ꯁꯤꯒꯤꯁꯨ ꯑꯗꯨꯝ ꯑꯅꯤꯃꯛꯁꯤꯒꯤ ꯀꯃꯟ ꯑꯣꯏꯅ ꯑꯗꯨꯝ ꯈꯨꯝꯃꯛꯄ ꯌꯥꯔꯦ, ꯅꯠꯇ꯭ꯔꯒꯁꯨ ꯅꯣꯏꯅ ꯁꯥꯅ ꯑꯔꯥꯏꯕꯗ ꯍꯥꯏꯕꯗꯤ ꯅꯣꯏꯅ ꯍꯩꯖꯕ ꯃꯑꯣꯡꯗꯣ ꯃꯗꯩꯗ ꯑꯗꯨꯝ ꯁꯦꯝꯃꯛꯑꯒꯁꯨ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ꯫ ꯁꯥꯔꯅ ꯍꯥꯏꯔꯤꯕ ꯄꯤꯔꯤꯕꯁꯤꯡꯁꯦ ꯁꯤ ꯆꯞ ꯃꯥꯟꯅꯅ ꯈꯨꯝꯃꯛꯀꯗꯕꯅꯤ, ꯁꯤ ꯈꯨꯝꯗ꯭ꯔꯒꯗꯤ ꯃꯥꯛ ꯄꯤꯔꯣꯏ ꯍꯥꯏꯕ ꯂꯩꯇꯦ꯫ ꯑꯗꯨꯅ ꯑꯗꯨꯝ ꯁꯥꯔꯅ ꯇꯥꯛꯏꯕꯁꯤꯡꯁꯦ ꯈꯨꯝꯃꯛꯑꯒꯁꯨ ꯌꯥꯔꯦ, ꯅꯠꯇ꯭ꯔꯒꯅ ꯅꯈꯣꯏꯅ ꯁꯥꯅ ꯅꯣꯏꯅ ꯂꯥꯏꯒꯗꯧꯕ ꯃꯑꯣꯡꯗ ꯍꯥꯏꯕꯗꯤ ꯅꯣꯏꯅ ꯕꯦꯇꯔ ꯑꯣꯏꯒꯗꯧꯕ ꯃꯑꯣꯡꯗ ꯁꯦꯝꯃꯒ ꯑꯗꯨꯝ ꯈꯨꯝꯃꯛꯑꯒꯁꯨ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯗꯨꯒꯤꯗꯃꯛꯇ ꯑꯗꯨꯝ ꯍꯌꯦꯡ ꯃꯥꯛ
ko adum sa mana gani ko adum sarna pibana hiana phangani aduga pidabana phangwai haibagi wale teba ko yare ko ngang janga sigi dilo chalaje mathangi class da mu thena raje